마지 ꯈꯪꯕꯤꯕ 생각해. ꯇꯥꯎꯈꯠꯂꯛꯏ ꯃꯥꯅꯤ ꯅꯪꯗꯣꯏꯁꯨ ꯂꯥꯏ ꯍꯔꯥꯎꯕꯗ ꯖꯒꯣꯏ ꯁꯥꯕꯗꯣ ꯑꯗꯨꯒ ꯈꯨꯔꯨꯝꯖꯔꯤ ꯃꯌꯥꯝ ꯋꯦꯜꯀꯝ ꯕꯦꯛ ꯃꯌꯥꯝ ꯉꯁꯤꯒꯤꯁꯤꯗꯤ ꯑꯥꯏꯁ ꯀ꯭ꯔꯤꯝ ꯆꯦꯂꯦꯟꯖ ꯇꯧꯗꯣꯏꯁꯦ ꯑꯗꯨꯒ ꯁꯝꯃꯔꯁꯨ ꯑꯣꯏꯕꯅꯤꯅ ꯌꯥꯝꯁꯨ ꯁꯥꯕꯅꯤꯅ ꯑꯥꯏꯁ ꯀ꯭ꯔꯤꯝ ꯆꯦꯂꯦꯟꯖ ꯇꯧꯗꯣꯏꯅꯦ ꯃꯌꯥꯝ ꯆꯥꯕ ꯍꯧꯔꯒꯦ ꯌꯦꯡꯁꯦ ꯑꯩ ꯍꯧꯔꯒꯦ ꯃꯌꯥꯝ nhầm nhau luôn nghe lại Không đâu hay gì ấy xin lỗi em dạ cùng nhiều quá mà hy chung là tôi nghe là tôi cầm đâu nè cuộc là gì đi vĩnh quan ngay giải quá sừng thì là tôi cầm đâu này punishment lagi ko ya sih 마지 ꯈꯪꯕꯤꯕ 생각해 ꯃꯦꯝ ꯆꯦꯂꯦꯟꯖ ꯍꯥꯏꯅ ꯉꯝꯃꯕꯅꯤꯅ ꯄꯣꯔꯤꯕ ꯃꯤ ꯑꯁꯤ ꯄꯅꯤꯁꯃꯦꯟ ꯄꯤꯔꯁꯤ ꯃꯦꯝ ꯃꯌꯥꯝ ꯍꯧꯖꯤꯛꯀꯤ ꯑꯥꯏꯁ ꯀ꯭ꯔꯤꯝ ꯆꯦꯂꯦꯟꯖ ꯑꯗꯣ ꯑꯩꯅ ꯉꯝꯃꯕꯅꯤꯅ ꯃꯥꯁꯦ ꯄꯅꯤꯁꯃꯦꯟ ꯄꯤꯔꯒꯦ ꯑꯗꯨꯁꯨ ꯁꯤꯅ ꯃꯈꯣꯏꯒ ꯌꯦꯛꯇꯕ ꯇꯦꯛꯁꯤꯅꯦ ꯑꯃꯨꯛ ꯑꯩꯈꯣꯏ ꯃꯥꯒꯤ ꯇꯦꯛꯇꯅ ꯇꯥꯡꯈꯨꯜ ꯃꯥꯟꯅꯔꯒꯦ ꯇꯥꯡꯈꯨꯜ ꯃꯥꯟꯅꯗꯪ ꯉꯁꯤꯗꯤ Hey, sambil malah. Kayak mana? Hai, Manipur guessing mom, mana Malaysia. Mam yang view mai section. Ang kasang sa dingon na lang sa ko. Na.
ꯁꯤꯒꯤ ꯍꯥꯏꯒꯠꯂꯨꯅꯦ ꯁꯝꯕ꯭ꯔꯨꯒꯔ ꯃꯤꯖꯪ ꯂꯣꯏ ꯃꯥꯂꯦꯝ ꯂꯩꯁꯥꯁꯨ ꯌꯥꯎꯔꯦ ꯃꯌꯥꯝ ꯆꯦꯂꯦꯟꯖꯁꯨ ꯂꯣꯏꯔꯦ ꯑꯗꯨꯗꯒꯤ ꯃꯃꯥꯏꯗ ꯗ꯭ꯔꯣ ꯇꯧꯕꯁꯨ ꯂꯣꯏꯔꯦ ꯃꯦꯝ ꯚꯤꯗꯤꯑꯣꯁꯦ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯚꯤꯗꯤꯑꯣꯁꯤꯕꯨ ꯑꯍꯥꯟꯕ ꯌꯦꯡꯕꯤꯕ ꯑꯣꯏꯔꯗꯤ ꯂꯥꯏꯛ ꯁꯤꯌꯔ ꯇꯧꯈꯠꯂꯛꯏ ꯃꯥꯅ ꯅꯪꯗꯣꯏꯁꯦ ꯂꯥꯏ ꯍꯔꯥꯎꯕꯗ ꯖꯒꯣꯏ ꯁꯥꯕꯗ ꯑꯗꯨꯒ ꯅꯥꯀꯟꯅꯦ ꯀꯩꯅꯣ ꯃꯌꯥꯝ ꯃꯊꯪ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯕꯥꯏ ꯕꯥꯏ